Italyda migrant worker mari hingna mai thadokre. Italyda farm da thabak suriba sinmi sing ot naibagi thabak amuk hanna chatharkibaga loinana Afghan gi sinmi ahum amasung Pakistan dagi sinmi ama yaungna mioi mari leibak adugi Calabria da leiba petrol station amada car amagi manungda hingna mai thadokre hairi. Car manungda sinmi sing hingna mai thakibagi video footage adu Amendo Larada leiba garage amagi surveillance camera dagi khangbang amkibani. Public prosecutor Alessandro Di Alessio na fongdor kiba warol amada tamthiraba tawdok adugi maral da Pakistan gi mioi ani phare hairi. Sinmi mari car amagi manungda hingna mai thabagi video footage adu State TV network ama oiriba Rai amasung atopa Italian media singna broadcast tawrkibani. Video footage atuda oil pump gi nakanda khamliba car adugi matungda singnaba mioi singna mahi gum posak ama haijin bagi saktam uki mioi sing aduna car aduda mai su khibaga loinana sinmi sing adu thorok pangamdanaba car adugi thong sing lonchin duna thamki hairi. Afghan gi sinmi amadi makudang da mai na sa khibaga loinana tamthirba tawdok adudagi nanthok haure hairi. Jiribam dagi port pu truck sing Imphal da sanglakre ngasisu escort tawduna purakadori. National Highway ani Imphal Dimapur lambi paringda koki NB Manipur na mamang thagi tarahumdoi dagi total shutdown gi khongjang jangsil lambadagi handok krabasu highway asi mitai furuki mioi sing mahausa gumda sathok sasin tawbada thamlakki ba thingbadi hojik phawbada komthok pa leitabadagi laingak nasu amasung miyam nasu National Highway 38 Imphal Jeribam lambi da sathok sasin tawrakpada natana tongan ba pot chai sing puthok pusin tawrukpada kudung sananaba security personnel sing na escort tawduna National Highway 38 ta gari sing pusilakpa leptri rangsu ayuktagi hawna Jeribamdagi Imphal tamna tongan ba pot chai sing hablaba truck sing CRPF na escort tawrga Imphal tamna purakre ngarang ayuk pung 8 lom tarakpadagi Imphal tamna pusilakiba truck sing gi manungda cement kunmathoi transport kuntranipan medicine ani nga ani yen machinjak nipan ising mari thum ani bitumen ama yerum mari plastic ama chathau ama biscuit ama chips ama rang ahum alu mari wahi mari nga akangba ama chanam hapa truck ani singba yaurki truck sing asi CRPF ki inspector amana convoy commander orga ningthi na ngak sen dun purkhibani apun ba truck sing asi ngak sen bada CRPF ki humfumapan battalion gi A company gi personnel yangkhai na sarya khi amrom da ngasi su CRPF ki company ani gi personnel sing na section na ngak sen duna Jiribam dagi Imphal tamna port pu ba truck sing pusilak pagaloina na Imphal dagina ahang ba truck sing Jiribam tamna pu gadori company ani gi personnel sing asi gi manungda company amana ahang ba truck sing ngak selaga company amagi personnel sing na pochai hap laba truck sing purakani hari ngasi su apun ba truck chamaga kunthra purakhraba matungda hayeng su yamdrabada CRPF ki escort personnel sing na truck chamaga kundagina chamaga kunthra fawgi changda Jiribam dagi Imphal tamna purakani ahang ba truck sing su hairiba masing asiga manana Imphal dagi Jiribam tamna pugani hari CRPF personnel sing na ngak sianduna pugadaba truck sing gi manungda LPG amasung tongan ba company sing gi oil tanker kharasu yaugani hari ngasi Amit Shah yauna Shillong da pangthokadaba NEC gi mifamda governor amasung chief minister saruk yagani Lebanese ki cooperation ki thabu supuriba Union Home Minister Amit Shah na chair logduna ngasi Shillong da pangthokadaba Northeastern Council NEC gi tarilak suba plenary session da saruk yaruna pidama Governor A.K. Bhala amasung Chief Minister Y. Khemsan Imphal thadokre Governor A.K. Bhala na ngarang nungtil pung mari taramdai da Imphal dagi Guwahati tamna paigdaba flight amada tungduna chatkibani mahakna Guwahati yauraba tungda laikha gi lambi da Shillong tamna chatkani hari amaromda Chief Minister Y. Khemsan su mifam asida saruk yaruna bagidamangta ngarang Imphal thadokibani NEC ki plenary session asiga mari lenana official sing na phongtorpa wafam singi manungda Northeastern region ki state punamakta maruoiba sector sing chawkhat hanan bugidama Chief Minister sing na lusing ba high level task force sing sem ki waduna paikat pa thabak thoram sing ki progress Union Home Minister na yengsin gani hairi
Mifam asida region asida tourism, agriculture amasung horticulture investment fagadhanba sangom yerum nga amasung sa gi pothok marang kaina pothok hananaba sana khonabagi lamda chawkhat hananaba senmet loan da mating panggadaba project sing paikhatba region asigi state sing da infrastructure amasung connectivity ki fibam fagadhanba yauna handloom and the handicraft ki thabak hena chawkhat hanbagi wafam singsu pothok tuna khanagani hari delimitation ke tawrang local pam sung kumja lising ani ga amagi census ta data sin nabagi mayokta miyam gi khongchat chat kadori Manipur da delimitation pangthok na naw tawrang han local pa amasung kumja lising ani ga ama da pangthok kiba census ki data sin arko bu yaning da bu phongdok tuna tha sigi nipan da miyam ge sobu khongchat ama imphal da chatkari haina CSO taramari ki convener nahakpam santana pomising da phongdok khre Karang nungtil International Peace and the Social Advancement IPSA ge office ta pangthokpa pau gi mifam da mahakna wafam asi phongdok laduna makhata na hai Manipur da National Register of Citizen NRC update tawdana demographic study tawgani hai na center na honor liba si bu yawangam loi Manipur lengak na kumja lising ani ga ama gi census ta yumpham oiraga panchayat election pangthok na ba thawrang tawrakli basi census aduda aran ba kaya yaure haibadagi court ta wakalak tuna laikrabani maramasina tha sigi nipan da miyam gi achawbu khongchat ama chatpaga loinana mifam pangthok tuna NRC amadi census ki matang da khanaraga warep sing lorgani haiki school gi so fakai duna cheng huran khibagi mayok ta khongjang changsin khre Kesamtong ilangbam laikai gi lairak achawba machin da leiba Kesamtong High School gi mairoi sing da pijananaba midday meal gi cheng bag tara teret masakhang da sing na huran khibagi mayokta ngarang mahisang sigi oza amadi mairoi sing na wakat khongjang changsin khre mahisang sigi mamang da changsin khiba wakat khongjang da saruya khibi mahisang sigi head mistress Salam Sunita na phongdorpada School gi thong fakai duna seng bag taratare huran khibagi thodok yaningde amadi seng da natana computer su huran duna punana khona ram khibasi mahiroi sing bu singna bani thodo asida senaba sing thintha dana mari lenaba sing na fa duna serak pibiu mahiloi sang da huran jinthi ki thabak chathari basi ekoi punamakki laibak thibani haiki khongjang asida mahiroi sing gi hakmat pigano Mahiroi singi jinjak huran biganu hai na thaba plate card sing pai duna khongjang changsin ki drug yon bagi mayok to wangang lubna ha ama hatlam le Chennai gi tendia peti area da drug yon bagi mayok ta yaning da phongdok laduna wangang luba amsung thaba pai khatna na bathorang tawkiba sei kulum doi khakta ngai riba Vishnu kaubunupa ama sakhang daba geng khutpu amagi miyoi singna beer bottle nungthang amasung atopa arumba khulai kaya siznaduna tamthina purumbadagi laikanaba ngamdana laikidre thawdok asigi matangda Tamil Nadu opposition oiriba AIADMK na Vijay na lusingba lengakta drug amasung atopa narcotics control tawnanaba section thawrang laukhatlu haina taksin khre Leibag asigi sanagi reserve mayam asibu yonthok halabra Kejriwal US dollar gi yengnabada India gi rupee si asum mapangal sontharak pana maram oraga foreign currency asset singbu sagutna nabagi dama center lengak na lebak asigi yam lawa sana reserve sing asi yonthok halabra haina AAP gi lusingba Arvind Kejriwal na phongdokre Kejriwal gi wafam asi la namaram oiraga India gi foreign exchange asset sing da akanba pressure laibadagi Reserve Bank of India RBI na lebak asigi gold reserve holding khara yonthokre haibagi report phongna rakharwa matungda phongdor khibani report sigi matungda laingak na aseng bakhang gadabani hairuduna Kejriwal na center da leiba laingak asi kayamu yamna sel puthaba laingak oirabage India gi puari da laibak asigi sana gi reserve yonthokna menkhatna na hona khiba amukta laikidri masina takpadi laibak asida oiriba fibam asi asuki matik lure soksil le haina takpani haina sumna phongdokhi